Haukiba September 20 dagi hauraga Kuki refugee terrorist lalhauba singna Burma da laiba UNLF MPA gi camp da attack torakpada UNLF ki athauba singna hallaga kapakpada Kuki sing question senakre haina social media singda video amadi photo kyamarum thaganarakle loina na UNLF MPA da attack tawba lakpa Kuki terrorist singi asiba mariga asopa kharaga langthoklamlaga Kuki sing senakre haina social media singda video amadi photo thaganarakle kadai phawba sumba paw no coming and about official of a pong aminasi. Aeroplane ki Sakagi central compartment that Tungduna, Afghanistan, Nupamasa Ama, Delhi Yorakre Hari. WY La Amakalising Kun Pare Hari. Security Force Nangarak Tenopol District Sita Tenopol Lambida Operation Satabada Sakang the Bamioy Amana Security Ubadagi Hundok Lumba Ken Bobai Amadagi kilogram Taround the Rom Lumba WY tablet La Amakalising Kun Pare Hari. Nscn K da athingba thamkhre Ministry of Home Affairs na ngasidagi haurduna Nscn khablang yauna larholuk asigi fraction punamak amasung wing amadi frontal organization singbuleba asigi sovereignty amasung integrity gi mayokta prejudicial activity sing sathai haibagi maralda sahi mangagi oina athingba thamle haina lauthokre Governor in Council gi mifam healthcare system hena mapangal kan khadhana baware blokre State asida healthcare system hena mapangal kan khadhan bata natana medical education hena pakthok sauthok na Manipur gi Governor Ajoy Kumar Balana Sire loduna pangthokiba Governor in Council gi mifam na ware blokre Central Sector Scheme gi makhada Thobal amasung Sursanpur district ta nauna BSc Nursing College hangdok na basu ware blokre asigi mathakta state na funding tawba haidaba district ani asida JNM Nursing School ani address tawragani hari haujuk phawbugi oina state asida state lengana salaiba JNM School ani amasung private JNM School taragani thoi leiduna punna JNM School taramari leiduna sahi asigi oina apunba mahiroi songaga taramapan nauna admission tawduna takpi tambibagi thabak leptana chathari hari masiga manana state asida BSc Nursing College state lengaki ani amade private BSc Nursing Institute taramari punna JNM Nursing Institute tarataruk leidi hariba institute asida sahi khudingi applicant listing amaga satruk hena apply tawrakle state lengaki maikaidagi Nursing Institute Thawal amasung Sursanpur da hangdok na baware laukiba sina state asida nursing tambugi capacity wa na lerambadu kharamakhe mention ngamlagani haike Governor in Council gi mifam aduna JNM sta undergraduate intern tawriba MBBS amade BDS ki mahiroi si hana piramba stipend gi senfam lising tara mangaga sanitara oirambadu lupa lising kunga mangada hengat pada ayaba pikre asidaratana JNM Hospital da multidisciplinary research unit MRU nauna hangdok lagani masigidamak mathau taba staff launabusu warep laukre haide Maitai sing punsin bakhaktana mai papa porakani haina phongdokre salaisa pibarel punsi marup nongpok panana maitai sing punsin nabagi pandamda nongmapan khudingi laikai da hong duna pangthok duna lakpa mifam ngarang su Thobal district ki yaripop khoirom nongpok panthobi ki sanglen da pangthokre loinana aikhoi maitai sing amato ina punsin laklabada ta hiram khudimakta mai papa porakani haina salaisa pibarel punsi marup nongpok panagi advisor Anandulai somna miyamda apil tawrakle ngarang merat thagi nongma panba chaurel hobo numit ka mari lenana salaisa pibarel punsi marup nongpok panagi thomi singna pangthokliba nongma panba mifam aduda khoirong khulgi lai committee thaupu basing lairong thel ningel GP gi hanagi pradhan Salam Kumar salaisa pibarel punsi marup nongpok panagi secretary Bubisan Longjam amadi atai thaupurel sing amasung khoirong khulgi nupa nupi ahalaman kiasu sarugya khe ngarang gi mifam aduda sarugya adura salaisa pibarel punsi marup nongpok panagi advisor Anand Laisram na haikibada ngasi pangthokliba mifam ase akhoi tangai fadana karamna Manipur da leiriba maitai sing ase amato oina punsin gadage haibagi wakhalonda aikhoi gi thabak thoda sing nomagi oina sintha leblaga punna khana nainabagi tanja adu lominanaba mifam ase pangthokpuni pause TV channel na singbadadi amata oina punsinabani haina phongdokpa kaya thengnarabasu hairiba kaya si thabakta onthokpadi kaya ude aikhoi gi wakhalonde aikhoina taleba demand mayam khonariba amadi honage khaliba thabak thorong kaya si aikhoi amata oina punsindragadi mai pakpo porakpa ngamloi aikhoi gi amata ngaraba pandamdi maitai punsinabani karamna maitai punsingani hairagadi atai mafam lekai singda leiriba silnaw miyamna su nongma panba numit asida aikhoi gi thabak thoda sing sintha piraga aikhoi gi tangai phadraba khana nainabagi nongma panba mafam ase atai mafam singda su pangthokpida o haira Anand Lai samna miyamda apil tawkhe
rimsta patient sibagi wathok committee anina thijilagani uripo apunba lup amade nupi lupna rims ki mathakta miyeng sanglagani haire rimsta masagi ahanba angang unabagi damak thasigi tara tarukta admit tawrakhibe lilong sajingdagi chingsubam ongbi manju sahi kuntramanga kaubi maunaha ama angang unaraba matungda I hathara I haiduna operation amuka pangthoklaba matung nahan ayo angan bada laikhidabagi wathok mapung fana thijinaba state level independent committee amasung rims ki internal independent committee ani semle haina layeng sangasigi media cell na thadropa cell amana haide kariguma committee ani na thijinbada professional negligence natraga ahoba sing thengnarabadi mari leinaba doctor sing bu suspend tawba yauna akanba action sing lawgani haina su phawdurakle adumboina mak miyamna verify tawdaba tonga sing sandokpigano amasung thajabigano hairapaga loinana director gi maikaidagi su hospital gi pochai sing ama ata thohanbigano haina appeal tawrakle nakalamoromda rims ta thokliba watho asigi matangda ngarang ayu uripok sorbon thingel public library hall da pangthopa pawgi mifamda uripok apunba lup amadi uripok apunba nupi lup ki maikaidagi pawmi singda uripok apunba lup ki general secretary S drupna hai एम्स की था फावो यहन्नबो होनरिबो रिम्सता हंदा खंगहौदना मिसिमिना खरा थोरक्तुना डॉक्टर सिंह असि पेशेंट पार्टी की मरक्ता मिसअंडरस्टैंडिंग थोरक्तुना ओइरक्तिबो फिबम असिगी मतंगदा रिम्स की मथक्ता लुप अनि असिना मियेंग संगलगने हौजुक मणिपुर की मियामना रिम्सता चथरिबो लायेंबगी थौं असे करिनो करि असुबा लाइबगे हाबदुसु खंगहनबा मतम ओइदे रिम्सता पुखलगलिबा अनाबसिंग असे इंटर्न सिंगना लायेंग लिबरा नत्रगा पीजी माहिरो सिंगना लायेंग लिबरा नत्रगना ट्रेनी सिंगना लायेंग लिबरा हाइबगी matangdasu singnaba leire rims ki teacher amadi medical association yauna indian medical association na anaba layengbagi thabak lepagi sangselabba khongjang ase athuba matamda handokadabani masina trabadi anaba sing hatlage habaga sap manaba khongjang ni haina lawgani anaba yengba lepa habasi doctor amana tawpham thokpa thabakla hangladuna asigumba khongjang asidi maram chade handokpiyo haiki doctor singna ego yamna wangba patient party singda utloidaba thong utpa yawrabra natraga patient party singna hairoidaba wa hai yaurabra karigidamok misunderstanding thokhtuna khut thanabagi chang yorokibano hangke doctor singa patient party singa marakta yamna coordination leina thabak tominaba changi hojik laikhidraba patient adugi imong manunggi awabadasu lup anina saruk yazare aike asiguma thohaningdaba tawdok sing matungda thoktaba oirasano haina thamlakhe Meragi nong mupanba mera saurel hobagi thoram narang masing yamlaba lamdam asigi yellow purup singna saruk yaduna pangthokre lamdam asigi mai haurol dagi hauna sahi khudingi meragi nong mupanba mera saurel hobagi thoram ase pangthoktuna lakle ngarang su sanamahi latpa yellow purup singi mioi lising kiyana saruk yaduna asauba lining khongsat ama satuna thoram ase pangthokre yellow purup oideba mitai kabui maring amade sothegi masing yamlaba miyamna saruk yaduna inat lining ga mari lenana thoram adu hayeng khongbal ophong yompham laiba lining thau sanamahi temple board na maru oiba thodang lauduna lamdam asigi inat lining yokhatpa lup singa khusamnaduna pangthokhe loinana board asigi makhada laiba tongan ba loisangi thawmi singna saruk yaduna thogal tawkhe thawramadu da maru oina atingkok maru sidaba yaibirel sanamahina thawai panba punamakpu semba loiraba matung aroiba oina semkhiba taibong mioiba bu semkhiba mera thada ari anok sinaba mahai marong thaduna saknau tangbaga loinana koina satuna yengsin keba khongsat adubu nengsingduna pangthokpa thawramne laibak ki sahonga honaba amadi nongayai phanabagi dama pangthokpani thawram asigi saruk ama oina hayeng khongban uphong yumpham da laiba laining thau sanamahi laisangdagi masing yamlaba miyamna saruk yaduna ngarang ayuk pung nipan tabadagi hauna konyai chanduna laining thau sanamahi kokthol Pambal da Puduna, Kaisampat Wahengbom Lekai Udipok Amadi Koinaman Kaitel Pauduna, Asaubo Kongsat Amasatke, Lamdamasigi Yellow Purup Oiriba, Singmi Tami Miamgi Oiba Kongsat Aduna Laki, Lambi the Ladybo Umanglai, Lai Pamlen Sing the Leptuna Zagoi, Kutek Tamki, Tungda Kangla Lai Pamlet Tamna Yoroktuna, Nungsrang Pukidagi, Iru Ising, Lauraba, Tungda Kangla Utramamangda, Lining To Sanamahi Temple Board Ki Ladyba, Loisangda Zagoi Isai Amadi Tangta Kudol Tamki, Madugi Matung the Miamgi Kongsat Adu Lining To Sanamahi. Laifam lenda amuk halaktuna lining laison lotion ke ngarangi thoramatu mari lainana lining thau sanamahi temple board ki member secretary maistam sip da taluang na phongdokhibada numit asui lamdam asigi yelhomi oiriba aikoina pangal thauna amade wata padaba nija hogadaba numit ne loina numit asina lakpada masing yamba phurup ama oina maitai singna lusingduna lamdam asida khundaminariba yellow phurup khudimak amaga nuksi sanana mapangal kanna amadi tangdu laitana leiba oirasano haike mahana makhata na hai mathang sahi 2026 ta pangthokadoriba mikok thiba asida religion kanbagi kalamda sanamahi lining busu kanba yabagi hafam thoi masiga mari lenana India gi president prime minister amade home
Home Minister da se thakre loinana soidana ayaba pirakani haibagi thajabasu lei lamdam asiga sagona duna laklaba amadi yellow furup singna setna thajanabaga loinana satliba sanamahi lining asi kannaba amadi hena mapangal kankhatnaba constitution gi makhada ngak senbiba mathau tai loinana 2022 da hanage CMN Birena Sengot Pirambadagi leiriba laisang asi kharamakei phagale adubu asidi lining asibu miyamna nongmagi thajaba helakpana laisang asida lakpa migi masing asuki matik hengalakle maramaduna laisang asi sauthopagi tangai fadaba leire hainasu mahana phongdokhe Pakistan Air Force ki landada mioi kuntra sikre yung kai kaya chauna ama ata thohankhre Pakistan Air Force PAF ki fighter jet singna Khyber Pakhtunkhwa ge Tirabeli da leiba Matre Darabilesta nongthaktagi landa chathaduna nupi angang yauna mioi kuntra rom hatkre hari thajabe aba paw amogi matungena PAF na chathakiba nongthaki landa adu Pakistan nga ki mayokta lantheng chathariba Tehrik Taliban Pakistan TTP ki militant sing da target tawduna chathakibani hari ngaragi anganwa pungpham da chathakibba landa adubu uhawba khunja singna phongdorakhiba warol amada landa adu Pakistan na mihat chathabagi thawng ama oibata natana yumkai kya su chauna ama ata thohan ki hari intelligence ki report matungina PAF na chathakibba operation adu nomajing numit ki anganba ayuki pung anirom taba matamda China na pirakpa JF-17 Thunder jet sizinaduna yamdrabada LS-6 precision glide bomb nipan thadaduna akanba landa chathaki haidi mapanga kallaba boom sing aduna landa chathaki bada khungang aduda leidiba misam yamna leidiba mapam sing chauna ama ata thon khiba aduda militant sing aso apon yawbra haibadudi hojuk phawba khangba ngamdri haidi khunja sing aduna tumna himda ringai ki matamda chathakiba landa oibana khunja sing masangak thokchana bagi khudong chaba phangkhide haidi akanba boom gi landa aduda yum yawna yumda loiba sa nga kyasu ama ata thon ki haidi Khyber Pakhtunkhwa asi Pakistan gi awang nungsup thangba sarukta leiba mafam amane Afghanistan ga ngamkhai thangdana leidiba province asi Pashtun phurupna maroina khundaba mafam ni haidi province asi da Hinko Titiali amasung Kohistani na singba apikpa ethnic group amasung linguistic community sing khundari province asida Pashtun singna sada humudra mangadagi marphu phawba khundaba ga loinana Pashto namakogi maroiba lol oidi hari Pakistan Air Force ki thawng asibu yaningdaba phongdoktuna province asida leiba Khyber Shokta miyamna wakat nifam chathaduna misam miyam hatba yaningte hana kholaw kiasu lawki hari